Security Force Singnachinggi amasung tampaki tongan bamafam singda thiva humbagi thabak chathabada Churachandpur District ki manung channaleiba Panjang Village tagi kutsukulai kaya fagat pangamkre Thangjung Sing Sangi mathakta leiba Panjang Village tagi fagat pangamkraba kutsukulai sing adudi fit Nipangi rocket ani fit taraki rocket ani achoba country mat motor ani medium size country mat motor ama improvised motor bomb ahom radio set ama country mat grenade ani ni hari Security Force Singnachinggi amasung tampaki tongan bamafam singda thiva humbagi thabak chathabada Churachandpur District ki manung channaleiba Panjang Village tagi kutsukulai kaya fagat pangamkre Thangjung Sing Sangi mathakta leiba Panjang Village tagi fagat pangamkraba kutsukulai sing adudi fit Nipangi rocket ani fit taraki rocket ani achoba country mat motor ani medium size country mat motor ama improvised motor bomb ahom radio set ama country mat grenade ani ni hari